ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨ ꯊꯣꯡꯕꯤ ꯃꯊꯩ ꯃꯅꯥꯎ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯆꯥꯛꯊꯦꯛꯄ ꯃꯈꯩ ꯁꯥꯒꯠꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯤ ꯄꯣꯡ ꯑꯃꯠꯇ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗ ꯇꯤꯜꯂꯗꯦ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯎ ꯋꯥ ꯑꯆꯧꯕ ꯄꯥꯝꯕꯤ ꯀꯌꯥꯒꯤ ꯃꯈꯥꯗ ꯎꯔꯨꯝ ꯇꯥꯕ ꯅꯨꯡꯁꯤꯠ ꯐꯪꯕ ꯑꯏꯪꯕ ꯃꯐꯝ ꯊꯤꯗꯨꯅ ꯄꯣꯊꯥꯅꯔꯤ꯫ ꯑꯍꯜ ꯑꯉꯥꯡ ꯅꯨꯄꯤ ꯅꯍꯥ ꯈꯥꯏꯗꯅ ꯅꯨꯡꯁꯥꯒꯤ ꯁꯥꯔꯕ ꯃꯩꯁꯥ ꯑꯗꯨꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯏꯔꯦꯛ ꯂꯦꯛꯊꯗꯨꯅ ꯋꯥ ꯉꯥꯡꯅꯤꯡꯕ ꯑꯃꯠꯇ ꯐꯥꯎꯅꯔꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯑꯃꯗꯤ ꯈꯣꯏꯗꯨꯝ ꯑꯅꯤꯗꯤ ꯅꯨꯡꯁꯥꯒꯤ ꯁꯥꯔꯕ ꯃꯩꯁꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯄꯤꯛꯇꯛꯅ ꯈꯟꯊꯗꯨꯅ ꯁꯥꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨ ꯊꯣꯡꯐꯝ ꯑꯗꯨꯗ ꯌꯨ ꯀꯟꯅ ꯊꯣꯡꯂꯤ꯫ ꯁꯤꯡ ꯑꯗꯨꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯄꯒꯤ ꯃꯩꯁꯥ ꯑꯗꯨ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯍꯦꯛ ꯆꯣꯠꯂꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯇꯥꯅꯅꯕ ꯍꯂꯦꯡꯕ ꯂꯩꯇꯅ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯆꯣꯛꯊꯕ ꯂꯩꯇ꯭ꯔꯕ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯃꯈꯣꯏꯅ ꯌꯨ ꯊꯣꯡꯕ ꯂꯦꯞꯂꯕꯗꯤ ꯑꯇꯣꯞꯄ ꯃꯤꯗꯒꯤ ꯌꯨ ꯂꯩꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯗꯤ ꯅꯣꯡꯃꯇ ꯄꯣꯊꯥꯕ ꯇꯧꯗꯦ꯫ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯌꯨ ꯊꯣꯡꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯌꯨ ꯊꯣꯡꯕꯗ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨ ꯊꯛꯄ ꯌꯨꯊꯛꯄꯤ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯊꯣꯏꯅꯨꯗꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯌꯨ ꯊꯛꯄ ꯇꯥꯔꯒꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅꯕ ꯌꯥꯎꯝ ꯑꯃ ꯑꯅꯤꯈꯛ ꯊꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯈꯣꯏꯗꯨꯝꯗꯤ ꯃꯌꯨꯝꯗ ꯌꯨ ꯁꯨꯡꯂꯤ꯫ ꯌꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯃꯇꯥꯒꯨꯝ ꯄꯦꯟꯕ ꯅꯥꯏꯗꯕ ꯃꯈꯩ ꯊꯛꯇꯨꯅꯇ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯀꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯨ ꯊꯣꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯃꯌꯨꯠ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯊꯣꯡꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯨꯡ ꯃꯥꯡ ꯆꯤꯡꯗꯅ ꯊꯥꯔꯤꯕ ꯃꯩ ꯑꯗꯨꯕꯨ ꯏꯟꯁꯤꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯈꯪꯆꯤꯡ ꯆꯤꯡꯂꯛꯄꯗ ꯌꯨ ꯊꯣꯡꯂꯤꯕ ꯀꯣꯟꯖꯥꯎ ꯑꯆꯧꯕ ꯑꯗꯨꯗ ꯎꯞꯁꯤꯟꯒꯦ ꯍꯦꯛ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅꯨꯗꯤ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯊꯕꯛꯅ ꯋꯥꯕꯒ ꯌꯨ ꯊꯣꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯞꯆꯤꯡ ꯆꯤꯡꯗꯨꯅ ꯅꯤꯁꯥ ꯁꯥꯟꯅꯔꯒ ꯂꯩꯕ ꯑꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯃꯍꯥꯛ ꯆꯥꯛꯄꯅ ꯂꯣꯏꯔꯤ꯫ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯒ ꯎꯏꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯍꯣ ꯀꯔꯤꯅꯣ? ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯌꯨ ꯊꯣꯡ ꯆꯐꯨ ꯑꯗꯨꯗ ꯌꯨꯡꯁꯤꯟꯒꯗꯧꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯌꯨꯁꯤꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯊꯣꯡꯂꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯌꯨ ꯑꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯑꯣꯏꯅ ꯊꯣꯡꯂꯤꯕ꯭ꯔꯥ? ꯇꯧꯔꯤꯗꯨꯕꯨ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ꯫ ꯑꯁ ꯍꯥꯏ, ꯀꯩꯅꯣ ꯈꯪꯗꯦ ꯅꯪꯁꯨ ꯇꯞꯅ ꯏꯪꯅ ꯇꯞꯅ ꯉꯥꯡꯕ ꯍꯩꯇꯕ꯭ꯔꯥꯕ? ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯃꯤ, ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯅꯦ ꯉꯁꯤ ꯌꯨꯁꯦ ꯉꯥꯎꯃꯟꯈꯤꯗꯨꯅ ꯇꯧꯕꯅꯦꯕ꯫ ꯃꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯉꯁꯥꯏꯅꯅꯦ ꯆꯩ ꯆꯥꯔꯗꯝꯅꯤ꯫ ꯑꯦ, ꯑꯩꯗꯤ ꯀꯩꯒꯤ ꯆꯩ ꯆꯥꯗꯣꯔꯤꯕ? ꯁꯦ ꯌꯦꯡꯉꯨ, ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯊꯣꯡꯂꯤꯕ ꯌꯨ ꯆꯐꯨ ꯑꯗꯨꯕꯨ ꯃꯩ ꯆꯥꯛꯂꯤꯕ꯭ꯔꯣ? ꯁꯤꯡꯌꯦꯟ ꯑꯗꯨ ꯈꯔ ꯏꯟꯁꯤꯟꯕꯤꯔꯒ ꯃꯩꯗꯨ ꯉꯔꯪ ꯍꯦꯛ ꯆꯥꯛꯍꯟꯕꯤꯔꯕꯗꯤ ꯐꯒꯗꯕ꯫ ꯑꯩꯁꯨꯅꯦ ꯉꯥꯡꯖꯔꯣꯏꯗꯕ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯀꯥꯟꯅꯔꯤꯁꯦ ꯌꯨ ꯈꯔꯨꯡꯗꯒꯤ ꯌꯨ ꯀꯟꯗꯨꯅ ꯊꯛꯇꯣꯛꯄ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯔꯤꯛ ꯆꯨꯝꯅ ꯍꯩꯔꯤꯕ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯃꯠꯇ ꯎꯕꯤꯗ꯭ꯔꯕꯔꯣ? ꯃꯤꯒꯤꯅ ꯃꯇꯨꯗꯣ ꯄꯣꯊꯥꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕ, ꯑꯗꯨꯒ ꯑꯩꯒꯤꯅ ꯀꯗꯥꯏ? ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ? ꯌꯨ ꯊꯣꯡꯕꯒꯤ ꯑꯁꯥꯕ ꯑꯁꯤꯕꯨ ꯈꯥꯡꯒꯗ꯭ꯔꯥ? ꯀꯨꯆꯨꯒꯁꯦ ꯇꯥꯏꯐꯦꯠ ꯇꯥꯔꯦ ꯑꯩꯁꯦ꯫ ꯍꯥꯏ, ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯅꯣꯅꯦ ꯍꯥ? ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯤꯕꯅꯤ꯫ ꯀꯨꯆꯨꯗꯣ ꯃꯨꯔꯞ ꯇꯧꯔꯒ ꯅꯆꯤꯟ ꯑꯗꯨꯅ ꯏꯇꯨꯝ ꯇꯨꯝꯂꯒ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯄꯣꯠꯇꯦꯅꯦꯍꯦ꯫ ꯑꯣ ꯑꯩꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨ ꯍꯥꯏꯕꯤ, ꯆꯤꯟꯗꯨꯝꯕꯤ, ꯅꯨꯡꯁꯤꯕꯤ꯫ ꯍꯦꯔꯥ, ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯗꯨꯗꯤ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯦꯅꯦꯀꯣ꯫ ꯌꯨ ꯈꯔ ꯊꯛꯂꯒ ꯅꯤꯁꯥ ꯁꯥꯟꯅꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯍꯩꯌꯦ, ꯍꯧꯖꯤꯛ ꯅꯤꯁꯥ ꯀꯅꯥꯅ ꯍꯦꯟꯅ ꯁꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯏꯅꯦ, ꯌꯦꯡꯁꯤꯅꯦ꯫ ꯅꯪꯅ ꯑꯃꯨꯛ ꯅꯤꯁꯥ ꯁꯥꯟꯅ ꯑꯩꯅ ꯑꯃꯨꯛ ꯁꯥꯟꯅ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯩꯅꯦ ꯅꯪꯒ ꯉꯥꯡꯅꯔꯤꯉꯩ ꯌꯨꯒꯤ ꯅꯤꯁꯥꯁꯦ ꯂꯣꯏꯅ ꯃꯥꯡꯊꯔꯛꯑꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯒꯤ ꯈꯔꯨꯡ ꯑꯗꯨꯗꯒꯤ ꯇꯥꯕꯨ ꯃꯆꯥ ꯑꯃꯗ ꯌꯨ ꯈꯔꯕꯨ ꯀꯟꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯃꯤꯒꯤ ꯄꯤꯒꯗꯕ ꯌꯨ ꯃꯌꯥꯝ ꯑꯁꯤ ꯐꯥꯎꯕ ꯁꯨꯡꯕ ꯂꯣꯏꯗ꯭ꯔꯤ꯫ ꯀꯣꯟꯅꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯁꯣꯝꯗ ꯄꯥꯈꯠꯂꯤ, ꯑꯗꯨꯒ ꯀꯩꯅꯣꯕ ꯇꯧꯕꯤꯔꯤꯗꯨꯕꯣ? ꯅꯪꯅ ꯁꯨꯝ ꯂꯧꯊꯣꯛꯇꯅ ꯊꯛꯂꯕꯗꯤ ꯍꯣꯔꯦꯟꯗꯤ ꯅꯣꯏꯒꯤ ꯅꯄꯥ ꯑꯁꯤꯕꯗꯨꯗꯒꯤ ꯌꯨꯗꯨ ꯀꯣꯠꯂꯒ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥꯕ ꯁꯨꯅꯅꯕꯗꯣ? ꯑꯦ, ꯃꯁꯤ ꯑꯩꯒꯤ ꯏꯄꯥꯒ ꯍꯦꯛꯇ ꯄꯜꯂꯤꯅꯦ꯫ ꯑꯩ, ꯑꯩꯒꯤ ꯏꯄꯥ ꯅꯪꯒꯤ ꯅꯀꯨꯕꯣꯛ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩ ꯇꯧꯔꯦ? ꯃꯤ ꯁꯤꯈ꯭ꯔꯕꯗꯨꯕꯨ ꯅꯪꯅ
ꯀꯣꯊꯣꯛꯂꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯌꯨ ꯊꯣꯡꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯍꯥꯏꯔꯣ? ꯍꯣ ꯄꯥꯡꯍꯟꯒꯦ ꯍꯥꯏꯔꯁꯨ ꯄꯥꯡꯍꯜꯂꯨ ꯄꯥꯡꯍꯜꯂꯨ. ꯑꯩꯗꯤꯅꯦ ꯉꯝꯗ꯭ꯔꯦꯍꯦ. ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯁꯜꯂꯒ ꯇꯨꯝꯃꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯦꯛꯇ ꯐꯛꯅꯨꯡꯒ ꯑꯃꯠꯇ ꯊꯥꯗꯅ ꯍꯤꯞꯊꯈ꯭ꯔꯦ ꯊꯣꯏꯅꯨ ꯃꯆꯤꯡ ꯊꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯧꯅꯁꯥ. ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃ ꯊꯟꯅ ꯌꯥꯎꯔꯤꯕ ꯑꯗꯨ ꯐꯠ ꯄꯥꯏꯈꯠꯇꯨꯅ ꯌꯨ ꯉꯥꯎꯔꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯖꯣꯔꯣ ꯖꯣꯔꯣ ꯂꯥꯎꯅ ꯍꯦꯛꯇ ꯍꯩꯊꯩ. ꯈꯣꯏꯗꯨꯝꯁꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯐ꯭ꯔꯪ ꯂꯥꯎꯅ ꯍꯦꯛꯇ ꯆꯣꯡꯈꯠꯂꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯩꯔꯛꯏ. ꯍꯣꯏ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯍꯥ? ꯎꯁꯤꯠꯀꯦꯔꯥ ꯎꯁꯤꯠꯂꯣꯏꯔꯥ? ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯕꯛ ꯆꯤꯜꯂꯕ ꯀꯥꯟꯗꯁꯤꯗ ꯅꯪꯒꯤ ꯅꯌꯨ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯣ? ꯍꯧꯒꯠꯂꯨꯁꯦ. ꯌꯦꯡꯉꯣ ꯈꯔꯨꯡꯁꯤꯗ ꯌꯨ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ. ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯊꯛꯄ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯛꯑꯣ, ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ. ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯁꯦ. ꯌꯨ ꯌꯣꯟꯕꯤꯁꯤꯡꯅꯅꯦ ꯌꯨꯁꯦ ꯂꯧꯕ ꯂꯥꯛꯅꯔꯅꯤ. ꯀꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯌꯨꯗ ꯌꯥꯟꯁꯤꯟꯅꯕ ꯍꯤꯗꯥꯛꯇꯨꯕꯣ? ꯑꯣ ꯁꯤꯗ ꯂꯩꯔꯤ. ꯁꯨꯡꯕ ꯂꯣꯏꯔꯕ ꯌꯨ ꯈꯔꯨꯡꯁꯤꯡ ꯑꯁꯤꯗ ꯈꯔ ꯈꯔ ꯌꯥꯝꯅ ꯑꯃꯨꯛꯇ ꯍꯥꯞꯆꯤꯟꯈꯤꯒꯦꯁꯦ. ꯀꯥꯏꯅꯣ ꯄꯤꯔꯣ ꯑꯩ ꯍꯥꯞꯀꯦ. ꯏꯕꯦꯝꯃ ꯅꯪꯁꯤ ꯐꯨꯗꯤ ꯌꯥꯝ ꯐꯨꯅꯤꯡꯉꯕꯅꯤꯀꯣ ꯑꯩ. ꯑꯗꯨꯕꯨꯅꯦ ꯃꯔꯝꯁꯦ ꯊꯤꯒꯠꯅꯔꯨꯔꯕꯗꯤ ꯅꯪꯅ ꯍꯦꯛꯇ ꯆꯨꯝꯃꯒ ꯂꯩꯔꯝꯕꯗꯨꯗꯅꯦ ꯐꯨꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯕꯅꯤ ꯑꯩꯁꯦ. ꯑꯁ ꯅꯤꯁꯥꯒ ꯄꯨꯡꯍꯟꯍꯜꯂꯤꯍꯦ ꯅꯪꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯒꯤ. ꯁꯦꯁꯦ ꯁꯤꯡꯁꯦ ꯑꯝꯇ ꯌꯥꯡꯁꯤꯜꯂꯣ, ꯑꯩ ꯍꯤꯗꯥꯛꯁꯦ ꯍꯥꯞꯆꯤꯜꯂꯛꯀꯦ. ꯏꯍꯦ ꯉꯥꯏꯈꯣꯅꯦꯍꯦ, ꯇꯥꯕꯨ ꯈꯔ ꯆꯥꯎꯕ ꯑꯝꯇ ꯄꯤꯔꯛꯑꯣ. ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯛꯅꯅꯕ ꯍꯤꯗꯥꯛ ꯌꯥꯟꯗ꯭ꯔꯤꯉꯩꯗ ꯌꯨꯁꯦ ꯈꯔ ꯈꯥꯏꯗꯣꯛꯍꯧꯒꯦ. ꯁꯦꯁꯦ ꯁꯤꯗ ꯂꯩꯔꯦ. ꯈꯔ ꯊꯨꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯇꯝꯁꯦ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦꯕ. ꯃꯤ ꯄꯣꯡꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯌꯨꯗ ꯄꯣꯠ ꯑꯃ ꯍꯥꯞꯂꯤꯁꯦ ꯎꯈ꯭ꯔꯕꯗꯤ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯒꯤ ꯌꯨꯁꯦ ꯂꯩꯕꯤꯌꯨ ꯌꯥꯔꯔꯣꯏ. ꯍꯣꯏ ꯍꯣꯏ ꯑꯗꯨ ꯅꯨꯄꯤ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯐꯠꯇꯤ ꯐꯠꯇꯕꯅꯤꯀꯣ. ꯌꯨꯕꯨ ꯄꯥꯝꯖꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯜ ꯈꯔ ꯐꯪꯅꯅꯕ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯊꯠꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ. ꯍꯣ ꯃꯥꯟꯅꯒꯦꯔꯥ ꯃꯥꯟꯅꯔꯣꯏꯔꯥ ꯃꯗꯣ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯋꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯌꯨꯁꯦ ꯃꯤꯌꯥꯝꯅ ꯄꯥꯝꯅꯍꯟꯕ, ꯃꯌꯥꯛ ꯌꯥꯝꯅ ꯀꯜꯍꯟꯕ ꯑꯗꯨꯅꯤ. ꯁꯦ ꯍꯤꯗꯥꯛꯁꯦ ꯌꯥꯟꯕꯒꯤ ꯃꯇꯤꯛ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯁꯤꯅ ꯏꯍꯦꯟ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯦ. ꯐꯪꯅꯗꯗꯨꯅ ꯐꯥꯎꯕ ꯃꯨꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯈꯜꯂꯨ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯍꯤꯗꯥꯛ ꯌꯥꯟꯕꯒꯤ ꯃꯄꯥꯜꯅꯅꯤ ꯍꯥꯏꯕꯗꯣ ꯈꯪꯖꯤꯜꯂꯨ. ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯗꯨꯕꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯩ ꯋꯥꯅꯤ. ꯁꯦꯁꯦ ꯍꯤꯗꯥꯛ ꯈꯔꯁꯦ ꯊꯝꯖꯤꯟꯈꯣ. ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛꯅ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑꯦ ꯍꯥꯏꯅ ꯆꯤꯡꯅꯈꯤꯅꯤ. ꯑꯩꯅꯦ ꯍꯤꯗꯥꯛꯁꯦ ꯑꯝꯇ ꯌꯥꯟꯁꯤꯟꯈꯤꯒꯦꯀꯣ. ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯍꯣꯔꯦꯟꯗꯤ ꯌꯦꯜꯂ ꯉꯥꯅꯨꯔ ꯑꯝꯇꯪ ꯀꯪꯅ ꯉꯧꯔꯒ ꯌꯨꯁꯤꯒ ꯃꯥꯔꯤꯔꯒ ꯆꯥꯊꯣꯛꯁꯤꯕ. ꯑꯩꯈꯣꯏ ꯑꯅꯤꯗꯁꯨ ꯂꯩꯕꯅꯤ, ꯅꯣꯡꯃꯇꯁꯨ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯕ ꯌꯥꯏꯅ. ꯋꯥꯔꯤꯕ ꯊꯕꯛ ꯋꯥꯁꯤꯒ ꯍꯛꯆꯥꯡꯒꯁꯦ ꯌꯥꯗ꯭ꯔꯦꯕ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯅꯦ ꯈꯜꯂꯨ ꯈꯜꯂꯨꯔꯒ ꯅꯈꯣꯏ ꯅꯃꯥꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ. ꯃꯥꯅꯅꯦ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯦ. ꯑꯗꯨꯕꯨꯅꯦ ꯍꯌꯦꯡ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤꯅ ꯃꯇꯨ ꯃꯆꯥ ꯂꯩꯔꯛꯂꯕ ꯀꯥꯟꯗ ꯃꯥ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ. ꯈꯥꯕꯩ ꯈꯔ ꯁꯥꯕ ꯃꯈꯩ ꯍꯦꯛ ꯑꯣꯠꯈꯥꯏꯕꯤꯒꯗꯕꯅꯤ ꯃꯥ. ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯇꯝꯗꯨ ꯌꯧꯔꯒ ꯃꯔꯥꯏꯅ ꯏꯃꯥꯁꯨ ꯋꯥꯈꯜ ꯇꯥꯖꯔꯛꯆꯅꯤ. ꯑꯗꯣ ꯅꯪꯁꯨ ꯁꯥꯎꯕꯗꯤ ꯁꯥꯎꯅꯨ. ꯏꯃꯥꯅ ꯉꯥꯡꯂꯤ ꯆꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯆꯨꯝꯕꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ. ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧꯃꯛꯅꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ. ꯍꯧꯖꯤꯛꯇꯕꯨ ꯇꯣꯉꯥꯟꯅ ꯂꯩꯔꯕꯒꯤ ꯁꯨꯗ ꯌꯥꯗꯕꯒꯤ ꯅꯄꯨꯝ ꯊꯤꯕ ꯃꯈꯩ ꯁꯨꯔꯦꯗꯅ. ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯦ, ꯅꯃꯥꯒꯤ ꯃꯤꯆꯪꯒ ꯆꯪꯉꯛꯀꯅꯨ. ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯕు ꯁꯦꯜ ꯈꯔ ꯂꯧꯈꯤꯕꯒꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯃꯗꯨꯗꯤꯅꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯂꯧꯅꯔꯤꯕꯅꯤ. ꯏꯁ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯄꯨꯊꯕꯅꯤ ꯀꯥꯏꯅ. ꯃꯗꯣ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯅꯠꯇꯦ. ꯃꯃꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯗꯣ ꯃꯆꯥ ꯃꯁꯨꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ. ꯃꯆꯥ ꯃꯁꯨ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯣꯠꯅꯗꯅ ꯀꯅꯥ ꯂꯥꯛꯂꯒ ꯇꯧꯕꯤꯔꯅꯤ ꯍꯥꯏꯒꯦ? ꯑꯗꯨꯝꯅ ꯇꯧꯗꯣꯏ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯄꯣꯛꯂꯤꯕ ꯃꯆꯥꯅꯣ? ꯑꯩꯅꯦ ꯉꯁꯤ ꯈꯣꯏꯗꯧꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯛꯑꯦꯗ ꯇꯧꯔꯤꯁꯦ. ꯁꯥꯎꯅꯨ ꯁꯥꯎꯅꯨ, ꯑꯁꯦꯡꯕ ꯍꯥꯏꯕꯗꯤꯅꯦ ꯃꯤꯁꯦ ꯈꯔ ꯈꯔ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯁꯥꯎꯅꯕꯅꯤ. ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯅꯕꯨ ꯅꯣꯡꯃꯇ ꯅꯉꯣꯟꯗ ꯂꯨꯍꯣꯡꯕꯒꯤ ꯀꯩꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯔꯝꯗ ꯄꯜꯂꯒ ꯉꯥꯡꯈꯤ ꯆꯩꯈꯤꯕ꯭ꯔꯅꯦ? ꯅꯪꯇꯅꯕꯨ ꯅꯔꯥꯜ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯩ ꯋꯥꯅꯤ. ꯀꯔꯤꯒꯤ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯅꯣ? ꯀꯅꯥꯒꯤ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯅꯣꯕ? ꯅꯈꯣꯏ ꯅꯃꯥ ꯑꯗꯨꯅ ꯑꯩꯁꯦ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯪꯗꯤ ꯅꯃꯥꯅ ꯇꯧꯕꯅꯤꯅ ꯂꯣꯏꯅ ꯀꯥꯎꯔꯝꯃꯅꯤꯅꯦ? ꯅꯠꯇꯦ, ꯃꯗꯨ ꯃꯌꯥꯝ ꯑꯗꯣ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯄꯥꯕꯗꯨꯅ ꯇꯧꯔꯝꯂꯕꯗꯤ ꯅꯪ ꯀꯔꯤ ꯈꯟꯒꯗꯧꯔꯤꯒꯦ? ꯀꯔꯤꯕꯨ ꯈꯟꯅꯤꯒꯦ? ꯐꯅꯅꯕ ꯍꯥꯏꯕꯅꯤ, ꯉꯥꯡꯕꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯂꯤ ꯆꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯪꯒꯤ ꯐꯅꯅꯕꯅꯤ. ꯑꯣ ꯅꯪꯗꯤ ꯅꯃꯥꯒꯤ ꯃꯤꯆꯪꯗ ꯐꯖꯅ ꯂꯩꯕꯒꯤ ꯋꯥꯅꯤꯅꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ. ꯅꯃꯥ ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒ ꯍꯤꯡꯃꯤꯟꯅꯍꯧꯔꯣ. ꯑꯩꯒ ꯍꯤꯡꯃꯤꯟꯅꯕꯗ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤꯅꯦ
Itomta, naitom moina nungai ni hingja haurage. Mo chana da bamiga hingminabadi ngamloi. As, nupi e. Onthokna taningdre ko. Nate, nang sibu karam haina ngangnagadabano khangdriba aibo. Afabani fatabani haibisu khantaba ngamde. Nachinduna marol ama kalliba. Bengba panglonda loli. Yarise, ai lale ko. Ai soikre hairisin. Isawi rangdo amta tawrano. Nungshanaga sabane yugi nisa halakpagi kokse ngawri. Chikli tawban. Nangi isawado ai tabaga ngamdre. Aduna amta lepo. Karigi leptoribano sunglepe lepoi aidi. Ngakidori sunglep lepoi. Namana jana khoigi naram chat ado thin-duna aina nganglaklabadine khumpham amada leiroine. Hai, yare, amta tumile. Aikhoi atombase, aikhoi somda lai. Aduna mana taraga nungairo. Is, ki launa he ki boire. Nakhoi namaga nanawgado. Aidine, mawalo bidi. Asina laklisisu khara oijawai thak phangnanaba haiduna lakliba oirini. Aikhoida laise, maduna trabadine, atop maram leite. Nushidabana karino, hu tarit mu he khai. Kari, hu tarit mu khai haiba. Adu oiridi nangdi karam kanda hugi mahaudu tangluriba. Hayune amta. Makhoi pabo, ngasine, pumchai chainarakani ko. Wangang birakanu yamna. Asumna hainaringai, khoidungi manao atomba adu changlai aduga hairai. Itaima, tacho, ai kainomta hangena lakpani. Ibungo tomba, kari leire. Sel thumgi oirabadi amta leite ko. Tutu. Kharung ahum mari ase. Yu yon bisingna lauba amata laktre. Aduna selgi oiradi upai leite he. As, adugi natida itaima. Lakliba thangja numid asida aigi marup amagi luhongba tai. Aduna itaima dagi numid asida yu kharung achawbase. Ani khakta leijake haiduna hairakpa. Adugi itaima hoina pibiba ngamgadoira yaradi aigi marup aduna su. Itaima hoigi yu sina hena pami. Ataidagidi launingdena hairakpa. Adugini itaima. Oh, haima, adugi oire. Adu oirabadi yaniye. Irai numiki numidang wairamdo. Aduda, makhoigi yudo lauru laona hai. Adu tomba, sel nungadi sotpa yaroi ko. Adu oirabadi akhoi yu piba ngamoi. Sel oida itaima, sel thum yamna wataba. Sel yamna paiba imungni. Mana adum khangna tawrakanida. Hai, tomba. Karambano ne nangi marup luhongni haidubo. Tacho, thangnaba khuldagi Jaurel haina masaga khara phabaduni. Adu oire. Adu nangshu nupi ama thinanaba tawrone. Chahido matang ama icha chasalaktrene nangbo. As, akhoi ta chawsidi. Sibu wanena. Itaima, ai chalage. Ado migido soidanaba amta honabiyo. Hoi, soiroida. Yani, ai tawge. Asi haiduna tombusu chatkre, mana hek chatkibaga thoinuna khara saurap tawna hairai. Karigino nangna nanang nupa asida, nupi thirona haidubo. Yam awat apa sabai waraba nangidubo. Ihe, adu haibabu kaidaurage. Masu pakhang mapung phai. Chahi matang adu jare haidana adu haibai wani. Nate, madudabu kainoba nangna kantiga puthokdana sauridubo. Ho na thaunati, makhoigi matung macha thigera thiroida. Kemta nangna hana yengba yaroi. Aikhoi imagini, aikhoi inaugini kaidana. Thawdok wathok ama thorakpada yum asidagi lupa ama phawba mateng pangba yaroi. Karigumba mateng hek tawsega haira aba. Nanga aiga punsigi oina loinarabani khang. Othokpagi laibak nidako aigi laibakse. Kadaidagi jana wainadabi khantok haidokpi ama hek laurida aise. Kariba hojikida. Makhoi pabo, nate. Kari haibanoba amtaga hayuni. Kashu haide. Yarise, hagi dawbani ko, saurno yare. Ado, yu karam bano hida haptuisi. Nangna mo hapchan aina mo hapchan anira ahumda pangapta hapchilaga leiramdana ne. Soiroi pano pi. O adugi makha thangba kharung anido, aduga hapiram, aduga yare. Ataidi aina loina hapkrabani. Ado makhoi pabo. Hidak to haplaga amta yu do kabak to khaibiram. Thuna hidak ado chaikhai khinaba. Ho, nanai aina phananaba adum tawjaragi. Ya thang adudane pangthawda tawthabiro. Hidak ado okayo haina khak hairubani. Ya thang tawthaiga tawthadiga tawrise. Masigi nupi sibu karam tawdunu khangdin. Mina phagi jogai tawi haibisu khangde. Aine wagamta ngangaroi. Se. Hidak loina hapalori. Otsu okai biram labane. Aine iruam talu jathokigi.
ꯐꯤꯔꯣꯜ ꯑꯆꯣꯠꯄ ꯑꯁꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯈꯔꯗꯤ ꯊꯨꯕꯤꯔꯛꯎꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯌꯨꯊꯣꯡ ꯆꯐꯨ ꯑꯁꯦ ꯑꯃꯨꯛꯇ ꯊꯥꯡꯃꯤꯟꯅꯈꯤꯁꯦ꯫ ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯊꯥꯡꯒꯠꯄ ꯍꯧꯅꯅꯕ ꯇꯧꯁꯦꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯊꯣꯏꯅꯨ ꯑꯃꯗꯤ ꯈꯣꯏꯗꯣꯝ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯌꯨ ꯊꯣꯡꯐꯝ ꯑꯗꯨꯒꯤ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯅ ꯐꯥꯎꯕꯗ ꯌꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ?" "ꯅꯠꯇꯦ ꯑꯩꯕꯨ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯁꯤꯟꯒꯗꯕ ꯋꯥꯠꯂꯤ꯫ ꯑꯁꯤꯅ ꯑꯩꯅ ꯊꯕꯛ ꯆꯤꯟꯁꯤꯜꯂꯛꯂꯕ ꯀꯥꯟꯅꯗꯨꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯀꯗꯣꯏꯅꯤ ꯃꯗꯨꯒꯤ ꯍꯅꯨꯕꯤ ꯌꯨ ꯌꯣꯟꯕꯤꯗꯣ꯫ ꯍꯩꯃꯥ, ꯑꯇꯩ ꯂꯥꯏꯔꯤ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯉꯁꯥꯏ ꯌꯦꯜꯂ ꯉꯥꯅꯨꯔ ꯑꯃ ꯆꯥꯁꯦ ꯍꯥꯏꯕꯗꯨꯕꯨ ꯀꯝꯗꯧꯗꯣꯏꯅꯣ?" "ꯆꯥꯁꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤꯕꯣ? ꯅꯪꯒꯤ ꯌꯨꯁꯤꯡꯁꯦ ꯍꯥꯟꯅ ꯑꯝꯇ ꯂꯧꯕ ꯂꯥꯛꯈꯤꯁꯅꯣꯅ ꯇꯧꯕꯅꯤ꯫ ꯍꯣꯔꯦꯟ ꯌꯨ ꯈꯔꯨꯡ ꯑꯁꯦ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯗꯣ ꯇꯧꯔꯝꯂꯒ ꯑꯩ ꯌꯦꯜꯂ ꯉꯥꯅꯨꯔ ꯑꯃ ꯂꯩꯔꯨꯔꯒꯦ꯫ ꯍꯥꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯈꯔ ꯂꯥꯛꯂꯤ ꯃꯥꯜꯂꯤ, ꯌꯨ ꯂꯩꯒꯦ ꯍꯥꯏꯒꯗꯕ ꯃꯥꯜꯂꯤ." ꯍꯥꯏꯕꯒ ꯇꯧꯕꯒ パ ꯃꯆꯥ ꯈꯔ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯍꯤꯗꯥꯛ ꯈꯔ ꯂꯧꯖꯒꯦ, ꯂꯩꯕꯨ ꯂꯩꯔꯤꯕ꯭ꯔꯣ? ꯈꯔ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯦ, ꯑꯗꯨꯕꯨ ꯊꯕꯛ ꯍꯟꯅꯔꯛꯄꯗ ꯉꯥꯏꯔꯤ, ꯉꯟꯅ ꯂꯥꯛꯄꯗꯣ ꯉꯝꯍꯧꯗ꯭ꯔꯦ." "ꯏꯕꯨꯡꯉꯣ, ꯀꯌꯥꯝ ꯂꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯤꯗꯥꯛꯇꯤ ꯃꯤꯒꯤ ꯁꯤꯡꯅꯔꯝꯕ, ꯑꯗꯨꯗꯒꯤ ꯌꯥꯝꯅꯗꯤ ꯂꯦꯝꯗ꯭ꯔꯦꯅꯦ꯫ ꯅꯈꯣꯏꯅ ꯍꯌꯦꯡꯒꯨꯝꯕ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯅꯈꯣꯏꯅ ꯂꯧꯅꯤꯡꯕꯗꯣ ꯀꯌꯥꯝꯅꯣ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯏꯗꯅ." "ꯑꯁ, ꯃꯤꯅ ꯍꯥꯟꯅꯒ ꯂꯩꯔꯝꯕꯒꯤ ꯑꯔꯦꯝꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯤꯕꯤꯔꯣ ꯉꯁꯤꯒꯤꯗꯤ, ꯑꯗꯨ ꯑꯣꯏꯅ ꯂꯧꯈ꯭ꯔꯒꯦ, ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯑꯒꯦ꯫ ꯏꯇꯩꯃꯈꯣꯏꯒꯤ ꯍꯤꯗꯥꯛꯁꯤꯅꯅꯦ ꯌꯥꯝꯅ ꯐꯕ ꯍꯦꯜꯂꯦꯅ ꯇꯧꯕꯅꯤ꯫ ꯑꯇꯩ ꯌꯨ ꯁꯨꯡꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯍꯤꯗꯥꯛ ꯑꯁꯤꯗꯤ ꯃꯃꯜꯁꯨ ꯏꯇꯩꯃꯈꯣꯏꯒ ꯆꯞ ꯑꯗꯨꯝ ꯃꯥꯟꯅꯩ, ꯃꯌꯥꯛ ꯌꯥꯎꯗꯦ, ꯏꯁꯤꯡꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯏꯇꯩꯃ." "ꯑꯣ, ꯑꯗꯨꯕꯨꯗꯤꯅꯦ ꯅꯇꯩꯃ, ꯑꯩꯈꯣꯏꯒꯤꯗꯤꯁꯦ ꯆꯦꯡ ꯑꯐꯕ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯗꯣ ꯋꯥꯟꯗꯨꯅ ꯌꯥꯝꯅ ꯃꯆꯨ ꯇꯥꯅ ꯊꯣꯡꯂꯤꯕꯅꯤ, ꯑꯗꯨꯅꯅꯤ ꯃꯌꯥꯛ ꯌꯥꯎꯔꯤꯁꯦ꯫ ꯑꯗꯨꯒꯅꯦ ꯃꯈꯣꯏ ꯑꯇꯩ ꯑꯗꯨꯅ ꯇꯧꯔꯤꯗꯨꯅ ꯆꯦꯡ ꯆꯥꯛ ꯑꯗꯣ ꯑꯔꯦꯝ ꯑꯄꯥ ꯈꯟꯇꯣꯛ ꯈꯥꯏꯗꯣꯛꯄ ꯈꯔꯗꯣ ꯑꯗꯨꯅ ꯌꯨꯗꯨ ꯊꯣꯡꯂꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯃꯌꯥꯛ ꯌꯥꯎꯔꯅꯤꯒꯦ ꯏꯕꯨꯡꯉꯣ? ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯃꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ, ꯑꯗꯨꯅꯅꯦ ꯃꯤꯌꯥꯝꯅ ꯄꯥꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ." "ꯍꯣꯏ ꯏꯇꯩꯃ, ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ꯫ ꯑꯗꯣ ꯏꯇꯩꯃ, ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯍꯤꯗꯥꯛ ꯑꯗꯣ ꯂꯧꯕ ꯂꯥꯛꯆꯒꯦ, ꯍꯤꯗꯥꯛꯁꯨ ꯁꯣꯏꯗꯅ ꯈꯥꯛꯄꯤꯔꯝꯃꯨꯀꯣ." "ꯍꯣꯏ, ꯈꯥꯛꯑꯝꯒꯦ꯫ ꯑꯗꯣ ꯅꯈꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯗꯤꯅꯦ ꯉꯟꯇꯥꯅ ꯂꯧꯕ ꯂꯥꯛꯎꯀꯣ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯒ ꯅꯣꯏꯅꯦ ꯐꯪꯖꯍꯧꯔꯣꯏꯀꯣ." "ꯏꯇꯩꯃ, ꯑꯩꯈꯣꯏ ꯉꯟꯇꯥꯅ ꯑꯗꯨꯝ ꯂꯥꯛꯆꯒꯦ, ꯍꯌꯦꯡꯗꯤ ꯈꯥꯛꯄꯤꯔꯝꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦꯀꯣ꯫ ꯑꯩꯈꯣꯏꯅꯦ ꯁꯦꯜꯗꯣ ꯍꯥꯟꯅ ꯉꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯄꯤꯊꯣꯛꯑꯝꯃꯣ ꯍꯥꯏꯔꯁꯨ ꯄꯤꯊꯣꯛꯆꯔꯝꯃꯒꯦ." "ꯌꯥꯔꯅꯤꯗ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅꯒꯗꯤ ꯇꯧꯍꯟꯅꯤꯡꯗꯦꯗ꯫ ꯏꯇꯩꯃꯅ ꯍꯥꯏꯕꯗꯤꯅꯦ ꯅꯈꯣꯏꯁꯨ ꯂꯧꯕ ꯐꯪꯍꯧꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤꯗ." "ꯍꯣꯏ ꯏꯇꯩꯃ, ꯑꯗꯨꯗꯤ ꯁꯦꯜꯁꯨ ꯊꯅꯝꯒꯦ, ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡꯗꯣ ꯉꯟꯇꯥꯅ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯑꯒꯦ." ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕꯒ ꯌꯨ ꯌꯣꯟꯕꯤ ꯊꯔꯣ ꯑꯗꯨ ꯊꯣꯡꯒꯥꯜꯗ ꯍꯦꯛꯇ ꯊꯦꯡꯅꯔꯨꯔꯦ꯫ ꯊꯔꯣꯅ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯨ ꯃꯌꯨꯝ ꯈꯔ ꯄꯥꯏꯔꯒ ꯄꯨꯈꯤꯕ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯄꯩꯔꯞ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯒ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ꯫ ꯑꯩꯅꯦ ꯏꯅꯦ ꯉꯥꯏꯕꯗ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯒꯗꯕ ꯐꯥꯎꯕ ꯇꯧꯗꯕꯤꯗ ꯂꯩꯔꯕꯅꯤ꯫ ꯀꯩꯅꯣ ꯈꯔꯗꯁꯨ ꯉꯟꯅ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯏꯅꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯟꯗ꯭ꯌꯥ ꯆꯪꯂꯛꯄꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯃꯇꯝꯁꯦ ꯂꯣꯏꯅ ꯃꯥꯡꯉꯤ." "ꯍꯣꯏꯅꯦꯍꯦ, ꯑꯩꯁꯨ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯣꯏꯕꯨ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯩꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯉꯟꯇꯥꯅ ꯂꯥꯛꯅꯅꯕ ꯇꯧꯒꯦ꯫ ꯑꯗꯣ ꯉꯥꯏꯈꯣ ꯊꯣꯏꯅꯨ, ꯍꯧꯖꯤꯛꯇ ꯄꯥꯈꯪ ꯃꯆꯥ ꯈꯔꯅ ꯄꯨꯈ꯭ꯔꯤꯕ ꯌꯨ ꯃꯌꯨꯝ ꯑꯗꯣ ꯀꯌꯥꯝ ꯌꯥꯝꯃꯤ? ꯌꯨꯗꯣ ꯂꯩꯔꯗꯤ ꯑꯩꯅ ꯂꯣꯏꯅ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥꯕ ꯅꯪꯕꯣ? ꯏꯅꯦ, ꯅꯪꯅ ꯂꯧꯒꯦ ꯍꯥꯏꯕ ꯁꯔꯨꯛꯇꯣ ꯑꯗꯨꯗꯒꯤ ꯈꯖꯤꯛꯈꯛ ꯂꯦꯝꯍꯧꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯂꯧꯖꯒꯦ ꯍꯥꯏꯅ ꯄꯤꯕꯅꯤ꯫ ꯏꯅꯦꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯨꯡꯂꯛꯄ ꯌꯨꯗꯣ ꯂꯣꯏꯅ ꯑꯗꯨꯝ ꯂꯧ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯁꯨ ꯀꯔꯕꯥꯔ ꯇꯧꯔꯤꯕꯅꯤ, ꯃꯤꯅ ꯂꯩꯖꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯄꯤꯗ ꯌꯥꯕ꯭ꯔꯣ? ꯅꯪꯒꯤ ꯁꯔꯨꯛꯁꯨ ꯁꯣꯏꯗꯅꯕ ꯇꯧꯔꯤ, ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯏꯅꯦ?" "ꯁꯥꯎꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯊꯣꯏꯅꯨ, ꯑꯩꯁꯨꯅꯦ ꯅꯪꯒꯤ ꯍꯤꯗꯥꯛꯁꯦ ꯐꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤꯅꯤ, ꯑꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯁꯔꯨꯛꯇꯨꯗꯤ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯄꯤꯌꯨꯀꯣ ꯊꯣꯏꯅꯨ, ꯄꯤꯌꯨꯀꯣ ꯏꯕꯨꯡꯉꯣ ꯈꯣꯏꯗꯨꯝ, ꯄꯤꯌꯨꯀꯣ." "ꯍꯣꯏꯗ ꯏꯅꯦ, ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯒ ꯑꯗꯨꯃꯥꯏꯅ ꯄꯤꯗ ꯂꯥꯛꯇ ꯌꯥꯄꯣꯠꯇꯦꯗ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯅꯦꯕꯨ ꯂꯨꯅ ꯇꯧꯔꯤꯕꯅꯤ, ꯏꯅꯦꯒꯤꯁꯨ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯕꯥꯔ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯏꯅꯦ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗ꯭ꯔꯤꯅꯤ꯫ ꯑꯗꯨꯅ ꯑꯃꯁꯨ ꯌꯥꯅꯅꯕ ꯂꯣꯏꯅ ꯆꯠꯅꯔꯒ ꯂꯣꯏꯔꯦꯗꯅ ꯏꯅꯦ." "ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯗ ꯂꯥꯛꯇ ꯌꯥꯄꯣꯠꯇꯦ꯫ ꯑꯗꯨꯗꯤ ꯊꯣꯏꯅꯨ, ꯏꯕꯨꯡꯉꯣ ꯈꯣꯏꯗꯨꯝ, ꯌꯨ ꯈꯔꯨꯡ ꯑꯗꯣ ꯊꯥꯡꯇꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯒꯤꯁꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ 2-3 ꯄꯨꯔꯛꯄꯅꯤ,
ꯃꯈꯣꯏꯗꯤ ꯊꯣꯡꯒꯥꯜꯗ ꯉꯥꯏꯍꯧꯔꯤ ꯑꯩ ꯀꯧꯁꯤꯜꯂꯛꯑꯒꯦ ꯑꯗꯨꯒ ꯊꯥꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯊꯣꯏꯅꯨ ꯑꯃꯗꯤ ꯈꯣꯏꯗꯨꯝ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯨ ꯈꯔ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯈꯣꯏꯗꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯌꯨ ꯊꯣꯡꯕ ꯑꯁꯤꯗ ꯄꯣꯠ ꯌꯥꯝ ꯈꯔ ꯌꯥꯟꯁꯤꯟꯗꯨꯅ ꯍꯤꯗꯥꯛꯀꯤ ꯃꯌꯥꯏ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯕꯁꯦ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯈꯔ ꯌꯥꯎꯕ ꯃꯥꯜꯂꯤ ꯃꯤ ꯑꯇꯩꯗꯤ ꯂꯥꯏꯕꯨ ꯂꯥꯏꯔꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅꯕꯨ ꯉꯁꯥꯏ ꯑꯩꯅ ꯀꯩꯊꯦꯜ ꯀꯥꯔꯨꯕꯗ ꯍꯪꯉꯛꯏꯅꯤꯅꯦ ꯑꯦ ꯏꯃꯥꯅꯗꯤ ꯀꯔꯝ ꯍꯥꯏꯅ ꯍꯪꯉꯛꯏꯕ ꯀꯔꯤꯕꯨ ꯍꯥꯏꯅ ꯍꯪꯗꯣꯏꯅꯤꯒꯦ ꯅꯈꯣꯏꯒꯤ ꯌꯨꯗꯣ ꯄꯣꯠ ꯌꯥꯟꯅ ꯍꯥꯞꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯌꯨ ꯈꯔꯨꯡ ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯌꯥꯟꯁꯤꯜꯂꯤꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯁꯤꯅꯤ ꯑꯇꯩ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯅꯤꯒꯦ ꯅꯈꯣꯏꯅ ꯃꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏꯅ ꯈꯔ ꯈꯖꯤꯛ ꯁꯥꯐꯔꯛꯄ ꯑꯁꯤꯗ ꯌꯦꯛꯈꯥꯏꯒꯗꯣꯏꯒ ꯊꯤꯡꯒꯥꯏꯒꯗꯣꯏꯒ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯏꯆꯥꯁꯤꯅ ꯏꯃꯧꯁꯤꯅ ꯍꯣꯠꯅꯖꯔꯤꯕꯁꯦ ꯍꯣꯠꯅꯖꯔꯁꯅꯨ ꯃꯥꯅꯁꯨ ꯈꯔ ꯊꯧꯅꯥ ꯍꯥꯞꯄꯤꯒꯦ ꯍꯥꯏꯕꯁꯨ ꯅꯤꯡꯗꯦ ꯅꯠꯇꯦ ꯃꯥꯅ ꯑꯗꯨꯝꯅ ꯎꯍꯧꯔꯕꯅꯤꯅ ꯃꯤꯅ ꯆꯤꯡꯅꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯄꯥꯎ ꯇꯝꯂꯝꯕ ꯑꯣꯏꯔꯤꯅꯤ ꯑꯁ ꯑꯩꯅꯦ ꯏꯁꯦ ꯑꯔꯣꯏꯕꯤ ꯀꯥꯔꯛꯑꯦꯗ ꯑꯩ ꯉꯁꯤꯀꯣ ꯅꯈꯣꯏ ꯅꯃꯥ ꯑꯗꯣ ꯃꯌꯨꯝꯗ ꯀꯣꯛ ꯆꯠꯂꯒ ꯍꯥꯠꯇꯣꯛꯎꯅꯤꯀꯣ ꯉꯁꯤ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯃꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕꯅꯤ ꯍꯣꯏ ꯅꯪꯗꯤꯅꯦ ꯅꯃꯥꯗꯨꯅꯕꯨ ꯇꯧꯔꯕꯗꯤ ꯏꯌꯥꯗ ꯌꯥꯕ ꯅꯃꯥꯗꯨꯅꯕꯨ ꯍꯥꯏꯔꯕꯗꯤ ꯏꯆꯨꯝꯗ ꯆꯨꯝꯕꯅꯤ ꯏꯐꯗ ꯐꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯈꯣꯏꯗꯨꯝꯒꯤ ꯃꯃꯥ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ ꯍꯥꯏ ꯈꯣꯏꯗꯨꯝ ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯣ ꯇꯨꯝꯅꯔꯕ꯭ꯔꯣ ꯅꯈꯣꯏꯕꯣ ꯑꯁ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯈꯗꯥꯡ ꯊꯥꯗꯕ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤ ꯅꯪ ꯆꯠꯂꯣ ꯑꯩꯈꯣꯏꯅꯦ ꯇꯨꯝꯅꯔꯦ ꯍꯥꯏꯔꯒ ꯊꯥꯟꯊꯣꯛꯎꯁꯨ ꯆꯠꯂꯣ ꯅꯨꯄꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯁꯦ ꯁ꯭ꯋꯥꯏꯗ ꯆꯥꯏꯔꯤꯕ ꯌꯨ ꯅꯨꯡꯁꯦ ꯅꯪ ꯑꯝꯇ ꯃꯔꯨꯝ ꯑꯝꯗ ꯊꯩꯖꯤꯟꯈꯣ ꯏꯃꯥꯅ ꯎꯔꯗꯤ ꯉꯥꯡꯒꯅꯤ ꯀꯤꯁꯨ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯕꯣꯏꯔꯤ ꯅꯈꯣꯏꯅ ꯃꯥꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯦ ꯈꯣꯏꯗꯨꯝꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯃꯥꯕꯨ ꯆꯪꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯥ ꯏꯃꯧꯁꯥ ꯅꯈꯣꯏꯗꯅꯦ ꯏꯃꯥ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯌꯦꯡꯉꯣꯏ ꯅꯈꯣꯏꯕꯨ ꯌꯨ ꯁꯨꯡꯕꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯄꯗꯨ ꯇꯧꯒꯅꯨꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕꯗꯣ ꯏꯃꯥ ꯌꯥꯝꯅ ꯇꯥꯏ ꯑꯗꯨꯅꯅꯦ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩ ꯅꯈꯣꯏꯕꯨ ꯊꯕꯛ ꯑꯗꯣ ꯇꯧꯗꯕꯅ ꯐꯩꯅꯦ ꯀꯩꯅꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯌꯨꯗ ꯍꯤꯗꯥꯛ ꯍꯥꯞꯄꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯃꯊꯧ ꯂꯩꯇꯕ ꯑꯩꯈꯣꯏꯕꯨ ꯀꯜꯂꯛꯄ ꯃꯤꯅ ꯄꯉꯥꯡꯗ ꯉꯥꯡꯅꯔꯒ ꯏꯃꯥꯅ ꯍꯦꯟꯅ ꯅꯊꯧ ꯍꯥꯞꯄꯤꯒꯅꯨꯗ ꯏꯃꯥ ꯍꯩꯃꯥ ꯃꯧ ꯃꯤꯅ ꯍꯥꯏꯅꯕ ꯇꯥꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯈꯣꯏꯅ ꯄꯣꯠ ꯌꯥꯝ ꯍꯥꯞꯂꯦ ꯍꯥꯏꯕꯗꯣ ꯏꯃꯥꯒꯤ ꯃꯤꯠ ꯑꯁꯤꯅ ꯎꯔꯒ ꯍꯥꯏꯔꯤꯕꯅꯤ ꯅꯍꯥ ꯃꯈꯩ ꯃꯗꯣ ꯑꯩꯁꯨ ꯈꯪꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯅꯈꯣꯏꯗ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯉꯥꯡꯅꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯇꯥꯕꯗꯒꯤ ꯅꯈꯣꯏꯁꯦ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅꯅꯦ ꯄꯣꯠ ꯌꯥꯝ ꯍꯥꯞꯄ ꯍꯤꯗꯥꯛ ꯑꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥꯡ ナꯏꯅ ꯁꯤꯖꯤꯟꯅꯕ ꯅꯈꯣꯏ ꯅꯍꯥ ꯈꯔꯗꯤꯅꯦ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣꯏ ꯌꯥꯔꯦ ꯄꯥꯎ ꯁꯟꯇꯣꯛꯄꯗꯣ ꯏꯃꯥꯅ ꯁꯟꯇꯣꯛꯂꯒ ꯑꯐꯕ ꯁꯥꯗꯅ ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯔꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯟꯕꯤꯔꯅꯨ ꯑꯩꯈꯣꯏꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛ ꯅꯠꯇꯦ ꯏꯁꯥꯅ ꯌꯥꯔꯅꯤ ꯈꯪꯅ ꯇꯧꯖꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯑꯣꯟꯊꯣꯛꯅ ꯍꯩꯅꯗꯦꯗ ꯂꯩꯀꯥꯏꯅ ꯈꯔ ꯐꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯦꯜꯂ ꯌꯦꯡꯊꯤꯕ ꯈꯔ ꯈꯖꯤꯛ ꯁꯥꯐꯔꯛꯂꯦ ꯍꯥꯏꯅ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯔꯛꯄ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯖꯗꯦ ꯍꯣ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯧ ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯀꯔꯤꯅꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯐꯅꯅꯕ ꯍꯥꯏꯕꯤꯔꯤꯕ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯑꯣꯏꯅ ꯁꯥꯎꯔꯤꯕꯅꯤꯅꯦꯀꯣ ꯍꯥꯏ ꯈꯣꯏꯗꯨꯝ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯀꯔꯤꯁꯨ ꯉꯥꯡꯆꯩꯕ ꯇꯧꯗꯦꯅꯦ ꯐꯩ ꯅꯈꯣꯏꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕ ꯑꯩꯕꯨ ꯑꯔꯥꯟꯕꯒ ꯇꯥꯍꯟꯕꯒ ꯁꯥꯏ ꯅꯈꯣꯏꯅꯦ ꯍꯌꯦꯡ ꯇꯨꯡꯗꯅꯦ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯈꯣꯏ ꯍꯥꯏꯕ ꯉꯥꯡꯕꯗ ꯂꯧꯗꯕ ꯏꯁ ꯑꯗꯨꯒ ꯀꯌꯥꯗ ꯎꯁꯤꯠ ꯊꯑꯣꯏꯗꯗꯅ ꯑꯩꯕꯨ ꯑꯔꯥꯟꯕꯒ ꯇꯥꯍꯟ ꯍꯥꯏ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧ ꯐꯒꯦꯔꯥ ꯐꯂꯣꯏꯔꯥ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏꯗꯕꯅꯤ ꯉꯁꯤꯗꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤ ꯊꯣꯏꯅꯨꯁꯨ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯍꯣꯏ ꯃꯤꯁꯦ ꯑꯆꯨꯝꯕ ꯑꯗꯣ ꯊꯤꯟꯗꯨꯅ ꯉꯥꯡꯂꯕꯗꯤ ꯁꯥꯎꯅꯤꯡꯕꯅꯤ ꯍꯅꯨꯊꯪꯗ ꯐꯁꯨ ꯐꯗꯅ ꯑꯐꯕ ꯁꯥꯔꯕꯗꯤꯅꯦ ꯏꯀꯥꯏꯕ ꯅꯪꯒꯅꯤꯌꯦ ꯍꯣ ꯂꯦꯝꯅ ꯂꯩꯊꯣꯛꯄꯤꯌꯣ ꯂꯦꯝꯅ ꯑꯁ ꯌꯥꯔꯦ ꯅꯨꯄꯤ ꯅꯪꯁꯨ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯉꯥꯛꯇꯅꯤ ꯀꯔꯤꯅꯣ ꯑꯣꯏꯔꯛꯇꯣꯏꯁꯦ ꯀꯔꯤꯅꯣꯕ ꯑꯣꯏꯔꯛꯀꯗꯣꯏꯁꯦ ꯌꯥꯔꯦꯀꯣ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯕꯤꯔꯛꯀꯅꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯉꯁꯤ ꯑꯩꯅ ꯃꯤ ꯍꯥꯠꯄ ꯁꯣꯏꯔꯣꯏ ꯃꯤ ꯍꯥꯠꯄ ꯀꯤꯔꯛꯑꯣꯏ ꯀꯗꯥꯏꯗꯒꯤ ꯀꯔꯕꯥꯔ ꯈꯔ ꯆꯥꯎꯈꯠꯂꯛꯄꯒ ꯌꯦꯈꯥꯏꯕꯒ ꯊꯤꯡꯒꯥꯏꯕꯒ ꯅꯈꯣꯏꯅ ꯃꯥꯁꯦ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯤꯁꯦ ꯃꯍꯤꯛꯅꯤ ꯑꯐꯕ ꯁꯥꯕꯅ ꯃꯥꯅ ꯃꯁꯤꯗ ꯇꯧꯁꯤꯟꯅꯔꯤꯕꯅꯦꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯅ ꯈꯔ ꯉꯥꯡꯅ ꯈꯔ ꯂꯥꯎꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ
ꯊꯣꯏꯅꯨꯒꯤ ꯃꯇꯩ ꯃꯅꯥꯎꯗꯒꯤ ꯌꯨ ꯇꯣꯏꯅ ꯂꯧꯗꯨꯅ ꯊꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯕꯗꯒꯤ ꯁꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯇꯥꯟꯅꯗꯨꯅ ꯌꯨ ꯌꯣꯟꯕꯤ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨ ꯂꯥꯛꯂꯦ꯫ "ꯍꯩ ꯊꯔꯣ, ꯊꯔꯣ, ꯃꯄꯥꯟꯗ ꯊꯣꯔꯛꯎ ꯂꯥꯎ꯫ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ? ꯍꯩ, ꯈꯪꯁꯤꯟꯅꯗꯕ ꯁꯥꯒꯅꯨꯅꯦ ꯏꯕꯦꯝꯃ꯫ ꯅꯪꯅ ꯌꯣꯜꯂꯤꯕ ꯌꯨ ꯑꯁꯤ ꯊꯛꯂꯨꯕ ꯅꯍꯥ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯦ ꯊꯋꯥꯏ ꯃꯥꯡꯈꯤꯕ꯫ ꯅꯪꯒꯤ ꯌꯨ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯍꯥꯞꯆꯤꯟꯕꯒꯦ? ꯀꯔꯕꯥꯔ ꯑꯗꯨ ꯆꯨꯝꯅ ꯇꯧꯒꯦ ꯍꯥꯏꯗ꯭ꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯦ ꯄꯥꯛꯇꯛꯅꯅ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯅꯤꯡꯂꯤꯕ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ?" ꯑꯍꯜ ꯂꯃꯟ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯐꯥꯎꯕ ꯌꯨ ꯑꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯅ ꯌꯨ ꯌꯣꯟꯕꯗ ꯅꯣꯡꯃꯇ ꯊꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯈꯔ ꯐꯠꯇꯦꯅꯦ ꯏꯕꯦꯝꯃ꯫ ꯀꯩꯅꯣꯗ ꯑꯩꯈꯣꯏꯗ ꯇꯥꯏꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯌꯨꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯌꯣꯟꯕ꯭ꯔꯣ? ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯣꯜꯂꯤꯁꯤꯗꯤ꯫ ꯃꯈꯣꯏꯗꯗꯤ ꯑꯁꯨꯃꯥꯏꯅ ꯇꯥꯗ ꯈꯣꯏ ꯏꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯨꯕ꯭ꯔꯣ? ꯑꯩꯈꯣꯏꯗ ꯑꯇꯝꯅꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯕꯦꯝꯃ, ꯃꯈꯣꯏꯅ ꯌꯣꯟꯕ ꯌꯨ ꯑꯁꯤꯗꯤ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯂꯩꯕꯣꯏ ꯂꯩꯗꯕꯣꯏ ꯀꯔꯕꯥꯔ ꯂꯣꯏꯅ ꯃꯨꯠꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯁꯥꯎꯒꯠꯂꯤꯗꯨꯕꯨ ꯅꯈꯣꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯌꯥꯟꯁꯤꯜꯂꯕ꯭ꯔꯣ? ꯍꯦ ꯔꯥꯙꯥꯗ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ꯫ ꯑꯗꯨꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯗꯤ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯍꯦ ꯁꯩꯇ, ꯁꯩꯇꯅ ꯁꯥꯈꯤ, ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯊꯔꯣ ꯅꯠꯇꯦ꯫ ꯆꯍꯤ ꯂꯥꯟꯗꯅꯅꯦ ꯁꯤꯕ ꯑꯣꯏꯒꯦ꯫ ꯌꯨ ꯌꯣꯟꯗꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯗ ꯑꯗꯨꯝꯅ ꯏꯔꯥꯜꯒ ꯁꯤꯕꯤꯔꯛꯀꯅꯨ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯌꯥꯔꯣꯏꯀꯣ ꯇꯥꯗ, ꯏꯔꯥꯜ ꯁꯤꯕꯤꯔꯛꯀꯅꯨ꯫ ꯊꯔꯣꯒꯤ ꯃꯇꯧꯃꯛꯅꯤ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯇꯥꯟꯅꯗꯨꯅ ꯊꯔꯣ ꯑꯃꯗꯤ ꯌꯨ ꯊꯣꯡꯂꯤꯕ ꯊꯣꯏꯅꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯔꯣꯜ ꯑꯊꯨꯞ ꯄꯨꯝꯕ ꯌꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯃꯈꯣꯏꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ, ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯈꯣꯏꯗꯨꯝ ꯌꯨ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯈꯣꯏꯗꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯏꯅꯦ ꯊꯔꯣꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯌꯥꯝꯅ ꯊꯤꯅ ꯈꯠꯅꯈꯤ ꯃꯥꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯏꯕꯗ ꯏꯅꯦ ꯊꯔꯣꯅ ꯌꯨꯗ ꯄꯣꯠꯌꯥꯟ ꯌꯥꯟꯁꯤꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔ ꯃꯥꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯤꯅ ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕꯗ ꯊꯤꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯍꯤꯗꯥꯛ ꯌꯥꯟꯕꯁꯦ ꯇꯣꯛꯑꯁꯤꯔꯣ?" "ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯣꯡ, ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯥꯏꯕꯗꯣ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯝꯅꯅꯦ ꯑꯇꯥꯛ ꯑꯐꯣꯡꯅꯕ ꯇꯥꯕꯅꯤ꯫ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯁꯤꯕꯣ? ꯅꯪꯅ ꯍꯤꯗꯥꯛ ꯑꯗꯨ ꯌꯥꯟꯗ꯭ꯔꯗꯤ ꯌꯨꯗꯣ ꯃꯌꯥꯛ ꯌꯥꯎꯔꯔꯣꯏꯌꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯍꯥꯟꯅꯒꯤ ꯃꯌꯥꯛ ꯑꯗꯨ ꯃꯥꯟꯅꯗ꯭ꯔꯗꯤ ꯍꯤꯗꯥꯛ ꯑꯗꯨꯗ ꯄꯣꯠꯌꯥꯟ ꯍꯥꯞꯂꯤꯕꯗꯣ ꯑꯩꯈꯣꯏꯅꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯆꯔꯦ." "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯀꯥꯟꯅꯗꯦꯁꯦ ꯅꯨꯄꯥ, ꯍꯤꯗꯥꯛꯇꯣ ꯍꯥꯞꯆꯤꯜꯂꯨ꯫ ꯑꯍꯤꯡ ꯑꯍꯤꯡ ꯍꯤꯗꯥꯛ ꯑꯁꯦ ꯍꯥꯞꯆꯤꯜꯍꯧꯗ꯭ꯔꯕꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯇꯧꯕ ꯌꯥꯔꯔꯣꯏ." "ꯍꯣꯏ ꯍꯣꯏ, ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯌꯥꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯥꯔꯦ꯫ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯁꯤꯕꯣ? ꯍꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ, ꯍꯨꯔꯥꯟꯕ ꯆꯪꯉꯦ, ꯍꯨꯔꯥꯟꯕ ꯆꯪꯉꯦ!" "ꯂꯥꯎꯒꯅꯨ ꯏꯇꯩꯃ, ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯅꯈꯣꯏꯅ ꯐꯪꯗꯅ ꯇꯣꯛꯂꯣꯏ꯫ ꯏꯇꯥꯎ, ꯆꯠꯄꯤꯔꯣ, ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯀꯧꯕꯤꯔꯨꯔꯣ." "ꯀꯩꯅꯣꯅꯦ ꯏꯅꯥꯎꯁꯥ, ꯅꯈꯣꯏꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯌꯨ ꯈꯔ ꯊꯣꯡꯖꯕ ꯑꯁꯤꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯄꯛꯆꯔꯅꯤ ꯃꯇꯥꯒꯨꯝꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯇꯥ ꯈꯣꯏꯗꯨꯝ, ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯎꯍꯧꯔꯕ ꯊꯧꯗꯣꯛ ꯑꯁꯦ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯕ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯐꯥꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯋꯥ ꯉꯥꯡꯂꯕꯗꯤ ꯇꯥ ꯈꯣꯏꯗꯨꯝꯁꯨ ꯏꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯕ ꯀꯥꯎꯗꯅ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯖꯔꯛꯀꯅꯤ." ꯑꯁꯨꯝ ꯇꯧꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯦ, ꯑꯗꯨꯒ ꯊꯣꯏꯅꯨ ꯑꯃꯗꯤ ꯈꯣꯏꯗꯨꯝꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯦ꯫ ꯃꯆꯥ ꯀꯌꯥꯒꯤ, ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ, ꯏꯆꯥꯁꯥ ꯏꯅꯥꯎꯁꯥ, ꯅꯈꯣꯏ ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯍꯥꯠꯄ ꯇꯨꯞꯄ ꯍꯥꯏꯕ ꯑꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯖꯔꯝꯂꯅꯤ꯫ ꯑꯗꯨꯅ ꯈꯣꯏꯗꯨꯝ ꯍꯣꯏꯅ ꯉꯁꯤꯗꯒꯤ ꯌꯨ ꯊꯣꯡꯕ ꯑꯗꯣ ꯊꯤꯡꯂꯁꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯈꯣꯏꯗ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯝꯇꯅ ꯌꯨ ꯊꯣꯡꯕ, ꯌꯨ ꯌꯣꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯨ ꯌꯣꯟꯕ ꯊꯦꯡꯅꯔꯝꯂꯕꯗꯤ ꯃꯈꯣꯏꯕꯨ ꯈꯨꯜ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯍꯩ, ꯈꯣꯏꯗꯨꯝ, ꯊꯣꯏꯅꯨ, ꯅꯈꯣꯏ ꯑꯅꯤ ꯂꯩꯀꯥꯏꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤ ꯈꯜꯂꯤ? ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯗꯨꯅ ꯊꯋꯥꯏ ꯀꯌా ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯁꯦ ꯅꯄꯥꯞꯅ ꯌꯣꯝꯂꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯗꯤꯅꯦ ꯍꯌꯦꯡ ꯅꯣꯔꯣꯛꯀꯤ ꯈꯣꯝꯗ ꯁꯣꯏꯗꯅ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯌꯨ ꯌꯣꯟꯕ, ꯌꯨ ꯊꯣꯡꯕꯒꯤ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯄ ꯌꯥꯔꯣꯏꯀꯣ." "ꯈꯨꯔꯥ,
ꯅꯆꯥꯅꯃ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯔꯨꯕꯅ ꯃꯤꯒꯤ ꯑꯩꯒꯤ ꯀꯔꯤꯃꯠꯇ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯄꯥꯡꯒꯜꯅꯁꯨ ꯅꯣꯝꯂꯒ ꯑꯩꯈꯣꯏ ꯍꯤꯡꯅꯅꯕ ꯇꯧꯖꯔꯒꯦ ꯈꯣꯔꯥ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯕꯨꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯑꯁꯦ ꯃꯌꯥꯝꯅꯗꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯑꯃꯨꯛꯇꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯊꯣꯏꯅꯨ ꯑꯅꯤꯅ ꯀꯞꯇꯨꯅ ꯍꯥꯏꯖꯕꯗꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯨ ꯊꯣꯡꯕ ꯇꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯡꯒꯜꯅ ꯊꯕꯛ ꯁꯨꯖꯗꯨꯅ ꯃꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯈꯤꯔꯝꯃꯤ꯫